Manipur Top Channel digi video amta thagatsagai ngasi phongba sifongda November gi tang 18 ta drug lalonbada chenabani haiba more osi yauna ahum thabaktagi suspend taokhre. Drug lalonbada chenai haiduna more police ki osi letkhau wifi ASIT Pauminlum Haukif amadi driver MD Khaliluf suspend taokhre hairi. Pau asina hai tha asigi sachet taraga nithoida more ward number 9 da laiba Tengnopal District Police na mafam adudagi fagatkiba drug singi khongul lirakpada miyoi ahum asi senarambadagi thabaktagi suspend tawkhibani hairi. Amaramda Mori OC asina senaba ahummak court puthoklaga numit mangani police remand lauthakre hairi. Miyam makha taba pawngai minasi amasum miyamgi thamoida karamba mot laige asmai sigumam luraba tanja asida police officer singsu yam yorame aduna adongi apama motching du comment box ta phunduk piramo I share tawjige and thank you.